ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯕ꯭ꯔꯗꯔ ꯁꯤꯁꯇꯔ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯌꯦꯟ ꯃꯄꯨꯝ ꯑꯣꯏꯅ ꯇꯧꯔꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯥꯎꯕ ꯍꯥꯎꯇꯕꯗꯤ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯑꯩꯅ ꯊꯣꯡꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯔꯒ ꯌꯦꯡꯒꯦ ꯃꯌꯥꯝ ꯉꯁꯥꯏꯗꯒꯤꯁꯨ ꯑꯩ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯊꯕꯛ ꯆꯠꯂꯨꯕꯅꯤꯅꯀꯣ ꯑꯁꯤꯒꯤꯗꯃꯛꯇꯅꯦꯅ ꯍꯥꯏꯔꯒ ꯈꯥꯡꯒ ꯂꯩꯕ ꯉꯝꯕ ꯉꯝꯗꯕꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯌꯦꯡꯒꯦ ꯃꯌꯥꯝ ꯍꯥꯎꯕ ꯍꯥꯎꯇꯕ ꯑꯗꯨ ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯧꯔꯁꯤꯀꯣ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯄꯪꯕ ꯅꯅꯥꯎꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯔꯁꯤ ꯈꯨꯠ ꯑꯅꯤ ꯑꯣꯏꯅ ꯑꯗꯨꯝ ꯆꯪꯒꯦꯀꯣ ꯁꯤꯗꯤ ꯑꯍꯥꯟꯕꯩꯁꯦ ꯍꯥꯎꯕ ꯍꯥꯎꯇꯕꯗꯤ ꯈꯪꯗ꯭ꯔꯦ ꯃꯐꯩꯁꯦ ꯍꯥꯟꯅ ꯇꯧꯔꯒ ꯌꯦꯡꯒꯦ ꯑꯣ ꯑꯣ ꯆꯥꯛ ꯂꯥꯝꯕꯩꯔ ꯈꯪꯗꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯍꯥꯎꯔꯦ hầu với mèo kia ô chứ đâu vậy đâu cái tôi ꯃꯄꯨꯝ ꯊꯣꯡꯁꯦ ꯃꯇꯧ ꯃꯥꯟꯗꯅ ꯐꯥꯒꯤ ꯅꯠꯇꯦ ꯍꯥꯎꯋꯦ ꯆꯤꯟ ꯌꯥꯒ ꯄꯨꯝꯇꯩ ꯇꯩꯔꯦꯗ ꯑꯁꯤꯗ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯗꯨꯒ ꯊꯕꯤꯁꯨ ꯂꯩꯔꯦꯀꯣ ꯀꯥꯎꯔꯦ ꯃꯌꯥꯝ ꯍꯥꯏꯍꯧ ꯆꯥꯈꯤꯔꯣꯏꯗꯕꯅ ꯁꯤꯗꯤ ꯀꯃꯥꯏꯅ ꯐꯣꯠꯇꯠꯅꯤ ꯃꯅꯨꯡꯗ ꯃꯍꯤ ꯌꯥꯎꯅꯤ ꯑꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯎꯗꯣꯏꯅꯦ ꯍꯧꯖꯤꯛ
อ้งอกขนาดนั้นไม่เคยรู้Mẹ murok mah HP murok kita wat pa hai ta. Isi si kenu se kale da ame pedo. Masih saat-saat ini satu orang apa nih? Kemarin fakta cuma sih dia. Chicken lollipop. Miam tuh. Phật độ Phật tổ tụ mày biêng năng không sai là cái khắp cái hằng rồi năng
Sidi maru ngak ngai na. Sidi maru ngak ngai. Untuk si je. Jadi mẹ chắc ôm đâu hầu cái khả năng này. Sorry. Cái gì quá.
ꯁꯥꯏꯕꯗ ꯃꯇꯝ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯤ ꯃꯌꯥꯝ. ꯃꯇꯣꯡ ꯉꯥꯛꯇꯅꯤꯅ ꯃꯌꯥꯝ ꯁꯥꯏꯕꯗ ꯌꯥꯝ ꯋꯥꯏ ꯑꯗꯨꯅꯅꯦ. ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯕꯤꯔ ꯇꯥꯔꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ. ꯑꯗꯣ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ. ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯑꯄꯪꯕ ꯅꯅꯥꯎꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨ ꯃꯌꯥꯝ. ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ.